Manipur da ngasi Yoga for Humanity haiba hiramda International Yoga Day lisingani kunithoi gi thouram pangthokhrey. State government asu shinduna imphal gi khuman lampak da leiba indoor stadium da International Yoga Day pangthokhi. Thouram adu state ki chief minister and biren sina luchingduna pangthokhi. Malem shinba thungna International Yoga Day pangthokpa haibasi Prime Minister Narendra Modi gi liching makhada India ga malemgi leibak singh mari sagatpa hingalakpagi khudamni haina CM biren haiki. Mahakna yoga bo yokhattuna punsi nungsangna leinaba honasi haina su miyamda appeal tawki. Minister of State for External Affairs and Education Dr. R.K. Ranjanna ngasi Cambodia gi Angkor Wat da pangthokpa International Yoga Day lisingani kunithoi gi thouramda saruk yakhre. Cambodia gi Phnom Penh da leiba Indian Embassy gi official singh loinana nupa macha amasung nupi macha chamri na thouram adu da saruk yakhi hairi. Nipan Suba International Day of Yoga for Drug Free Manipur haiba hiramda ngasi More Police na susinduna International Yoga Day pangthokhrey. More Police Station gi complex da pangthokhiba thouram aduda CDO More gi jamindar Jaswantana yoga takpi tabikhi. Thouram aduda More Police amadi commando officer sing police personnel amadi BDF personnel sing su saruk yakhi. Opposition na hanagi Union Minister Yaswant Singh bu President gi mirep oina proposed tawkhre hairi. Opposition na handak President gi mirep ohenba yaba mioi ahum gi ming finalize tawnaba honabada mai pakhidabani. NCP gi Chief Sharad Pawar, National Conference NC gi Chief Farooq Abdullah amasung Mahatma Gandhi gi mashunupa Gopal Krishna Gandhi na makhoi gi candidature ayaba pikhidabani. Ngasi Assam gi Silchar town gi manung channa leiba Rangir Khanda Assam Rifles na ichaw nangnaba miyam kanbagi thabak paikhatkre. Punna miyoy lising amachanga ichaw dagi kanbak ngamkhi. Ichaw na sokhallaba Assam da spiritual luchingba Dalai Lama na state adu ki awavatar ba miyam da mating pangani hairi. Dalai Lama na Assam gi miyam da solidarity utpa oina donation tawgani hairi. Mahakna Dalai Lama gi Garden Phodrang Trust agi Assam miyam da mating pangani hairi. Dalai Lama na wapamasi Assam gi Chief Minister Himanta Biswa Sarma gi ikiba chithi amada lauthokibani. Anauba law ama semlaga lofam kanbagi mingda masa masagi lamda hana sakraba yum sing thugayu haibasi haibiganu. Yum ama saba haibasi mi amagi pusida amuk khaktang thokpa yamna kuina honazarga orakpa amani haina the young citizens yaripokna hairi. Cherol amada club asina Manipur government da lofam kanbagi mingda yum thugaibagi thabak pakhat biganu haina apil tawi.